Suba State Level Painting Competition ama Khuman Lampak Indoor Stadium da Pangthoklagani. Socialist Student Union of Manipur SSUM gi Maikai di Thadorapa Chirolamada Union National Sapongla Pagi Taramaturak Suba Pangthoklagani mari lengana Mahiroi Kunai Teneriba Kudumja the Bakayangi Mayokta Lantenarasi Habit Wakalonga Iroinana Pangthoklagani competition Sida Labda Masel Ladiba Mahiroi Sina Madamjana Latuna Amadi Sarupiaduna Oman Bakunai Ama Oina Bakota upon the Gipit Lomunasi Hana Fudorakli Lakliba Tariktara Marida Fight Against Evil Hibatin da Pangthoklagani competition Sida Sarupiaga the Relic Camp the Ladiba Mahiroi Singi Oina registration fees pre organic Winana School Singa exam lesson given a Madam Oiraga form from Moda Singi Oina Thorum Pangtoka the Bonamita Laklaga Sarupiabagi Kudong Jabas to Pigani Hombaki Bab Malengi Education Ki Kambo Nasida Idam the Masigi Education Kambo Nasina Kunayasida PD Bar Tete Masi Manu Matam Chana Tinga Hojabadi Manin Halaba Kunai Ama Oyagani Masi Hawakliba Mahiloina Haminaba Ama Oyaki High Natural Sina Makatari.